local contractor sing mirairaga mapangi farm sing da thabak sinakibadagi lamdam sigi semilon sokchilakpani haina rameshona phongdokre mahiro singi tungi punsida mai pakpa misak ama oige hairabadi matam pumnamakta thagolon nganga chatpaga loinana matambu yamna cheksinna senaba changi yarimba bakai tungi afaba khunai amagi damakta mahiro singna mayai kaba chinjak singdagi lapna leiduna ahal lamangi pauktak kunjaraga tawgadawba ithaudang adu pungning changna thabak tawrabadi punsigi mai pak pangamgani haina manipur gi speaker thokchom saitar bachana phongdokre masiga khoigi local contractor singna khoigi MLA ro meshona phongdorapagi matungina khoigi state asigi fibam da soklokpa lambi thongsingi fibam ubada miyangi luchingba moina yamna nungaitaba pui masi khoigi mari leinaba department na matam chana tender tawduna thabak suhandana amadi fan Fadokaba namaram oyaga state asida lambi thong phatabagi awaba miyamna mayuknaribani haiba sawjagi wakholo kitang thambi local contractor aije hoi kendra ke ko work plan da su hapa ya ko hoti MLA do leitamnina ai ngasa ji lenga leitamnina ko work plan na hapa the emergency war putting da su bo kot patadi khara di waram ngani ko to manipur da suriba mapan ki contractor sing se Siga compare to Bungamba, Manipur Laiba, contractor at Sobolati, she number one, acquainted Kangadam. Mandika, you know, I can balance it about the car way, contract work, I'm a low with the call. Say some night the course I'm really Tabagama Suga, that my course I'm really 10%. Had the some night the what if you got 40 crore, 10% course I'm really 10%. I thought the Maggie, 40 crores, Maggie gross turnover like the return file to Gopadu, I am like Rego. I don't know. Masai contract ki wari sidi Manipur ki lambi sokchalak ba khochalak bagi matang sidi lenga le magadi khar phani habisi madi chumme aduga masai kahani ko local contractor suan da kholan da bai matang simadi ai wakhanda yam ka na relevant oi da male ko mamdi ka ino ganda MLA le gadi MLA na works minister ha ga namfu da worklan yaw yaw da ko na hapo ko lo ha ga dum kana gumba contractor am de son mangam me ba hositi government ki masagi contractor na surak panina madu gi oiba relevant oiba procedure do chataya de na ko ade wago dar lai thing thabak suba ya de ade repairing kano gi samna da maintenance ki param mi jing do hositi chen ba ya roi ade maintenance ki pai ba phan lai ri ba paisa tu ga kai ri ba lambi du ga chana rak ta ga di chai ani maintenance do chana rak ta de madu paisa do phan do relocate to um changi adu gi mayam do relocate to ya da baduna problem amane baduga similon sotar pagi wari sidi lenga puna makta dum taina be adagi akhoi gi praja sisu masana su sai similon je kharasu thija gadam ne ba koina thikana taba topa lambi su ka thiga dam ne ba akhoi da similon phagana ba ga achar se mai training kha to ba adagi ngasai kai hani ko adagi food processing unit macha sina similon ke su yam ka hena impact tor ga imung nung gi hoi hojiki du jaga du gi di pubangam gi ya adu ba akhoi population jiga yengna matam da akhoi gi di service sector is in a main component way value addition the service sector value addition achar gumanatana achauba mapan company investment ga laktana aduma achauba jaga amta leiti haijari ko aduna masi matang jidi tawninga yam leiri hai tare masan laktana di yaro yana smain tamjai